Manipur top channel ki maikhaidi ki maroi bi ipauk sing myam da thamjagi ahanbada haibi indaba NPP ki MLA sing party ni action lawgadawri N berenalu sing balangak sagotpa tokraba NPP na makhoi ki MLA sing gi marakta party ki chatna kanglon ngaktaba sing da advisory issue tawkibaga loinana haibi indaba MLA sing action lawrakadawri ngasi Imphal West ki Naurem thong da leiba NPP Manipur unit ki office ta party esi ki thapu busing khanbagi thoramam pangthokre NPP Manipur unit ki women wing ki state president oina Nolibala Sapam ITN's frontier organization ki state secretary oina Laitonjam Zayananda Madi state youth wing ki president oina Nongthomba Bidyarani khankhre thapu busing khanbagi thoramadu gamari leinana party esi ki national vice president Yumnam Joy Kumar hai party esi ki MLA khrana ruling party ka punna thabak tawmina bagi khudam sangdam thingnare NPP ki satna kanglon ngakna sattaba MLA sing da advisory issue tawkhre MLA sing asi ki mathakta kari action lawgani haibadu party na lepkani state asida hauzik oiriba phibam asida state amadi central lengan irang loisnabagi thabak amata paikhatpa uraktabadagi NPP na NDA legak sokolambadu tokibana hi amaromda party asigi women wing ITN frontier organization amadi youth wing gi thaupu busing khanduna party ki mapangal hena kankhanaba honabadi haiki Lakadori English singaniga kunga teret ki general election da miyeng thamlaga potentials candidate oiba yagadaba masak naiba miyoi kya ama party asida sangnungbagi apamba phongdokpa leire athuba matamna miyoi sing asi party na ayaba pinabagi thorang leire hanesu Joy Kumar na makhatakhi atopa pawmandana demand sing thabak to onthoraktabagi mayokta tribal youth council na December 13 digi khongjang sangsilaga ni lakthokre Tribal community singi mari lainaba loisang singi award pa post amadi panduna lairiba fund allocation sing thadu uhaiba yauna lenga ka tan kiba demand tara thabak to onthoroktabagi mayokta Tribal Youth Council Manipur TYCM na lakliba December 13 digi khongjang sangsilaga ni hane laktokre ngasi Manipur Press Cup ta pangthokiba pawgi mipmamada TYCM ki General Secretary Robert Goldman hai say sigi October 3 amasam November 3 ta tribal singi damak lairiba loisang sing da awat apa lairiba sing yengsinbaga mari lairaba satter of demand tara yawa memorandum ama state lengak pisin ki balekre mangna makha taraduna TYCM na taliba demand sing adugi manungda Manipur State Commission for Scheduled Tribes MSCST gi tokhaiba member secretary ama thamba watun lairiba member ani hapa commission asida clerical staff sing oina hauzik thabak toriba miyoi sing Nepal's regular tahanba watuna ladiba research officer senior legal officer masum clerical staff sing hap haiba wapum yauri atopa demand sing adudi MSCST gi lupa lakh maudra de kina crore tara phawgi fund allocation tawba yangsin hanba National Commission for Scheduled Tribe ki makhara commission asigi separate fund semba Directorate of Tribal Affairs and Hills Manipur gi ahongba posting mention ba Directorate asi tokhaiba director hapa directorate asi ki makhada pigada kumja English nganiga kungani thoi kungo homdoi amasum kumja English nganiga kungo homdoi kunga mari ki khudong saba sing phangana na bathaba yangsinanba Tribal Research Institute ki tokhaiba director ama hapa ga loinana hangduna ladibo officer sing grade 4 gi staff sing hapa madi TIR ki makhada pangthokpa Tribal Cultural Festival program makhata na sathaba haiba wafam sing asini haina Robert Goldman na makhataki mauna hai mamang sai ki me ahum digi horakliba Manipur gi irang sigi manungda atopa department singi recruitment chathadun adumak laklawasu Tribal Affairs and Hills MSCSDM sum TIR gi oina di award pa posting hapiu haibda lenga na ngasi phawba tabidana lei haina penaba phongtoki loinana asigumba discriminatory attitude asina state lenga ki singa masum tamanimakta sapmanana suko thorang ki thabak pakhat kani haiba wafam tugi magun hanthal haina thamki Robert Goldman hai PYCM na taliba demand singi matangda ultimatum pibana yauna lenga ka hanjin na hairabasu lenga ki makidigi positive over response pangre masina maram oiraga TYCM na lakliba December 13 digi horaga wakat mi phamna singba khongjang sing sanction na borep dawre karigumba masida lenga na tabidana leiba thoklabadi ban namadi blockade na singba Akanba kholaw sing lakpu yai haina su lenga ka section wa thamrakli Makasa tarak po na topa paom na lanjan na rabasing mayum da hanjin hanbiraw han wakat mi pamkhre
Say any Fazilakador India Langana to one back, Kusem Gilana, see Atoba the Lucin Biduna. Houses relief cameras songs of Hamloduna Lady Bissing a Sima Samasagi Yumda, Hanjin Hanbiro, Sarah Amata Sara Sutungi Yumburil or Kadoriba, Makoi Makogi, Masama Susing Apabalambi to Siemna Bohona Zerage Haiduna, Nasi Kaxing Konang Maripangba. Yumbi Masa High School the Hangbo relief cameras songs of Hamloduna Lady in Messina, walk at me Pampang to crepe. Nasi you walk at me Pamadura Sarugiaki. Sugunu napat mayale kaidigi haikhrism asharani kaubi amana phongdokibada hauji sahi ani fazilakadoraba lana sina maramoiraga relief came the wana lelaklibasi kuidakli la loisin hanbiduna yumda hanjin hanbiro hain wakat mifam railina singba kya sakre adubu madugi kanaba ngasi phaw karimata kanaba leitri India lenga amadi state lenga nasu tabiba leitri thokliba thawdok kaya masina maya masina India si democracy satli habisi Satli Habigi one to Adusu Lehendri. Athoba Matamna Kuki theorising bu Lakshin Viduna internally displaced persons in Yum the Hanjan Han Viduna, Tangu Laitan Hingan of a Torang of you. Lana Sikushilapana Makoy Shibu Sukirakre, no mother Suerabasu Ning Dam the Hinglam Gehaviki Wakala du Pava Porakli. Athoba the Makoibu Yum the Hanjan Handravadi, Equi Amato and a Punsinduna Akanba, Shibana Bayabu Kongzanka, Laklakani Hina, Legato Section Waro, Tamaki. Ngasigi wakat mi pamadura saruk yakibi shero mamang laikai digi hairom robita kobi manasu makata na phongdo kibada hauzi hauzik lenga sibulu singliba cm berenasi atuki matik piandri magna hanjilangna batawri hotnari khakta makhai magna tawri bo hotnari badu kadaino hauzu phawbra kari tawrabano haina sanglaki maki masa masu masin manaw sokti haibigira kuki singna yum kaya mai tharaba nupi angang yauna miyoi kya halaba misam kya otnai raglaba phawbe action namata lokhat pangamdana tuminna lairibasi aduga amaromdana prajagi eho kitang lakpuga tampaktana internet hingjinba curfew thamjinba sikhaktara mahakna action lawngamlibasi hainasu makata na pena wapum kya phongdorki hauzi khul ngakpa kya phajilibasi athup matamda thadokpiu makata na phaba punba ek kya pansinbiba tawbigano Makoi Levigi, Lojing Loya, Sinkong Singa, the Liba Praza, Sina Krada, or Rabasu Santi, or anything Mangamzari, Hana Sup Makataraki. How to relieve came the songs from Loduna Lady by Isil Inaukia, Lenga and a pre the Biba, Posse Amadi, Adem Apakra, Si, Saduna, Hingbasi Hingre. Equa Ishai Sagi Yum the Laduna Ishagi Iram Damda, Apang Makrasu nom the Isai Shusingbo, Maima Sing Mapung Paratamanduna, Apavami Amam Oinapa Hotnaningly Hana Sup Pontoki. Ngasigi wakat mi pamadura ekoi amato oina punsin ba matam yaure India kusimgi lan loishilu relief came the lady ba ekoi ishagi yum the labor pangalo manipulenga ana sari ba anawa yum sing the labor pamdi haibana singba iba black card sing su painaki makasa tarak po ina to papaw na laima khong the labor naga magi yum tak ko pa jinga yauna thong thugar gi imung the possession cookies no huran kre Laimakong army camp me ada leiba matam khara solo laga thamlama naga amagi yungi GI sit zinga phaktok laga pukhiba yauna thong kawkhairaga madi atai manungda leiba polam kaya kuki singna huran khre thawong adu naga singi mekedi akan momon kandem tawbu yauna thawdo osida naga singna tuminna leiroi haina phongdokre press na pomo pawgi source amagi matungina di thawdo odu ngarang December amagi numidang thokibani yum adugi maning thangba sarukta kuppa zinga yauna Paklang kari bezinga gi saruk singadu loina sido laga huran kibani so loli be yum adugi thong thugairaga kitchen da leiba polam sing yauna imung da leiba mal sang kya mas hura laga pukre thawdo adu naga sing gi mekedi gi pen da phongtoluduna manipur gi mafam khudimak da naga sing khundari bani kuki singna yum thakub li bezinga yauna atai polam kya hura laga pukibada natana electric wires kaktha pukre masida naga singna tuminna lairu hari marasida Laimakong area protection committee gi mekedi liangmai post and video clip haiba amadagi yum pamoiraga print amadi at social media da kangpokpi district ki Laimakong area da riba liangmai amagi yum dagi kulai pipe kuki singna basingna sagun tawkre haina paw sandorokli basi asummanati social media post da sagun tawkre haina phongdok liba yum natragana singmang da laiba atagi yum sing Laimakong Bazar manakta leiba yum sing asi Indian Army na ngak senduna leiba yumni maram asina yum sing asi da huran sinthi gi thabak sathaba tarabadi yumbu na soidana marak nakpa police chatuna wakani Laimakong area da leiba kuki singi maming paksinduna makoibu mingsa thiana na bo hona pamthokti matang asida huran
Sanglamle hariba yumbu duna maki yum thadokuna senadana thamliba karigino adugo huranba sanglamlaba matungda kuki singda tashilakliba karigino masana section dabadagi yumda huranba sanglamba dugi daita lofam thoktabra matang asida miye khrana yamna mabuk fataba wakhal amaga loinana kanglup masel nungsinhandana bukhanarakhli leimakong area si tungan ba kanglup singna puna khundaba mafamni mafam asida thawdo ama thokpada kuki na kuki khaktada taishiliba karigino madugi sabsab khudam leirabra kasa naga amana kuki singda kaihobagi warol thurakliba karigino kumza english singaniga kungo homdagi me thadagi leimakong area da liba kasa naga singi yum amata mai thadana leiriba karigino haibasi makoi masana hangpam thoktabra mayum thadokuna satkiba yum amagi ngaksen ba natragana asu engam thokondana haibasi kuki furupna daita lokpam thokti loinana ngakpi sinbiu haina hairakbasudiki maram asna yum amada ama ata thokpa matamda khudam leitana kuki de hekta tashinbagi thaba sitokadabane natragadi maral sirakliba yumbu dugi masakta ain geba thabo lokatani khongthang si laktringai kuki da maral sirakliba liangma yumbu duna leimakong area protection committee na lale haina sangjarakadabani hairena su pau sta makhatana phongdorakli Makasa tharakpoi na topa pau Manipur gi irang isam samba law and order problem na te memari ain kai na mitop lalhabu sing sangsilakpa mari drug trafficking ga mari laini chairman Prakash Singha Manipur gi irang tribal insurgency drug trafficking memari gi khoilana ain kai na mitop sangsilakpa yauna problem mayam ama punsilaga amukta pokhairak pathokni Manipur hauzik thiengnariba lal si isam samba law and order gi problem ama oina lauridabni Yumthang nariba memari ain kai na mitop amasum lalhabu sing sangsilakpadana tana drug trafficking ga mari leinai haina Indian Police Foundation gi chairman Prakash Singha na phongdokre Assam Police ki DGP oirambatana tana BSF ki chief oiramba Indian Police Foundation gi chairman Prakash Singha na makhatana hakibida Bharat Sarkar gi oinati Manipur thuklibu watho osle leibak manungi internal security problem matawkram ni yengsiloidagi habigi mayek senglabu khudam amoiri Lamdam asida thokliba si kanglok irang tribal insurgency drug trafficking memari gi ngam khailana ain kaina mitop sangsilakwa yauna problem mayam ama punsilaga amukta pokhairak pathodomani thokliba irang asi thamasing yam khalakpa gi matik nomo gi lusilakpa su engarakli India gi oina lebak monongi security da singnaba lakpada madubu thengnaba ngamba pambai mayam ama leirambada leiraba maktara Manipur gi matangda de pekhatpa thaba amata mai paktre Mamangda Punjab ta terrorism ki Akanba ihawadu India government na mai pakna lakshin bangamki awang nangpo station ki insurgency ki watho asisu ayamana lakshilanga thambangam ngamle Maoist rebels sing mapung pana lakshin bagi phibamda lairi Jammu amasum Kashmir da ngam khailana terrorism sandorakpa do ngasidi tangkak amada leptuna lekhre Manipur gi matangda India government na pekhatpa thabak thorom amata mai pakthri basi gi maramdi India government na Manipur gi watho asi isam samba law and order gi problem oina lawbadagini Status irang hekan khalakpaga sentana lauriba thaudang hairagadi ehenba security thajanba si khaktani handakta Manipur gi irang lakshindana ba sentana CRPF ki ehenba company mawdra masu thajinkreba asi khaktani masiga loinana tampak ki police station tarukta sarkana laukthokturaba aphaspa amuk thamjalakiba sinatana rajniti gi oeba miyengda Manipur gi wathok luisinana bohanadi hauju Manipur da lairiba central security masinga si company saniga marfugoni pani Masigi manungda CRPF ki battalion chamaga humfuga manga BSF ki chamaga mari RAF nipan SSB taruk amadi ITBP mangani masigi matakta army ki operational control makhara Assam Rifles battalion mayam amsulagi adubu security mayam laiduna su Manipur gi irang asi warroisin ma purakpada nungsina basangi kanglop ani gi marakta athra leiba wari watai sanaduna saunariba si hanthana bohna basangi Maram asna Manipur gi irang loisina ba Prime Minister masa thubuda Manipur satuna Manipur miyam na makpu ngairiba du unaduna lal sopnariba nakal ani mak khamna bohana kadabani state ki administration na sauna semdok patangai fadri sarkar gi makok thongbu officers miyam gi punsi kanbadagi di makoi masa soktraga loire haiba wakalda thabak tawduna leiriba sing sindok sinjin tawduna punna lenga ki administration ahongbu purak patangai fadi Lan sokna riba kanglup ani magna pai riba ainia daba madi license pai da buk suklai kudingma lakhat kadabani district kuding da mari lenaba tribe ki mute sing yahonduna peace committee amamam siamduna asiguma committee na state ki thakta amu unhanduna operation progna bokona basangi
nahana loisilamba yaba wathok asida yamlaba matam sentana mankhre aduba hawkhiba asoibadu kauktholaga matung tabada soidanaba honaduna Bharat Sarkarna mamangda soikibasing kauktholaga state asida santi amasum mauksagi phibam hanjinhanaba thabak pekhatpa sangi masi oiroidaba thabakti nate khut khara changbagi wafam tane haba pausna makhatari atopa pawman inner line permit ki lana pass pislambada CM mai hona saokhre senaba ma suspend tokre ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯅꯅꯕ ꯂꯩꯉꯥꯛꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯃꯦꯜꯂꯒ ꯃꯅꯤꯡꯗ ꯆꯠꯈꯤꯕ ꯃꯅꯤꯡ ꯃꯦꯜꯂꯒ ꯃꯃꯥꯡꯗ ꯆꯠꯈꯤꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅ ꯉꯁꯤꯁꯨ ꯂꯩꯉꯥꯛꯅ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯇꯛꯅꯗꯨꯅ ꯆꯠꯅꯍꯜꯂꯤꯕ ILP ꯑꯁꯤ ꯂꯥꯟꯅ ꯄꯥꯁ ꯁꯥꯕ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯌꯥ ꯂꯩꯈꯤꯕꯒꯤ ꯃꯊꯛꯇ ꯉꯁꯤ ꯑꯃꯨꯛ ꯊꯣꯛꯂꯝꯕ ꯑꯁꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯈꯨꯔꯧ ꯊꯥꯡꯕ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯃꯩ ꯍꯧꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ILP ꯄꯥꯁ ꯂꯥꯟꯅ ꯁꯥꯟꯅꯕꯗ ꯆꯦꯟꯅꯕ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ngarang numidang Chief Minister gi Darbar Hall da pangthukiba pawgi mifum amada Chief Minister thum birena hai Manipur Police na yamna thajaba yaba pawgi source ama phangmadagi Home Department gi instruction makhada mayang Imphal Bengun gi akoibada check tawbada bakery gi dukan sing da ILP gi pass niyam lana paiba mioi kunga mapan fukat phamki hairiba mioi sing adu Aadhaar check tawba matamda Assam da gi naina phangki ILP gi niyam da bakery gi matangna pass paiba gi yaba leiti tangai fadana legana pekhat project sing company gi construction workers sing wada pass pibi gi niti niyam sing lairi lalidi pass pairaga sanakliba makhoi nati miyamda niyam lana masagi oijaba khara gi pass haramba sing aduni lenga ki lairibi officials na puksel sing na thabak tawdrabdi lebak si kanba wagani mamang sei si August 13 ta revenue gi SDC ama amari July gi kunthra da labor gi official ama niamlan ILP pass haramba gi suspend tawkhib lairi handakti departmental inquiry se thaduna senaba sing serak pinaba thabak lokhalagani suspend tawba si equation noite dubo lebak ki afaba oigadaba lairabadi ai oisano mi oisano aranma tawbu sing action lokhatpa mathau tai hena phungtokhi atoba paw man yamlaba popi pambi mangankhre Assam Rifles ki sirol amada hawkiba November kunthra da Chandel district ki manungsanba Malangat khulda Assam Rifles na khunja singa kusamnaraga square kilometer 2.5 rom da ain kaina tharama popi pambi singa thakna mankhre Assam Rifles ki makedi ki khunja sing popi thabana khwaidi ki pirakadaba amang maka gi matangda awareness campaign sa tharaba matung ain kaina tharama popi pambi singa thakibani tungda Assam Rifles amasu khunja sing horep lawminaduna matung tabada ain kaina popi thabi ki thabak sing tawdaba haina yanaba purakre ana pekar pathabak thoram da khunja sing saruk yarakpa sina Assam Rifles na wanopok lamdamda santi amasum ahoma purakna bohona ribasida praja singna saugatli haiba lusilakpo oina topa paw mana Chuchampura UGC net exam center hangbinaba demand KSO na tokre hauji thugliba Manipur gi irang asigi yengna Kuki student organization KSO gi mekedi national testing agency da Chuchampura UGC net exam center ama hangdokpinaba taksingkre Matang sa English ngani kunga mga ki January thara pangthoknaba thorang toriba UGC net exam sida Chuchampura district ta leiriba candidate singi oina district asida exam center ama hangdokpinaba KSO gi education secretary thangmai hokipna national testing agency gi senior director examination Dr. Sadhana Parasarda I stirol piduna taksingkibani sirol sida UGC na net ki exam center Manipur gi oina Imphal khakta piriba sida Kuki jaugi mairoi sing exam thaba satpada khangnu ki oiba irang thokliba sina khudong thiningai oi paramasina Kuki jau candidate sing gi sapagadaba exam center ama oina Chuchampura hangdokpyo thokliba khangnu ki irang siki marakta Manipur gi oina candidate khudingmakta sab manav educational khudong sab phanganbiu kariguma Chuchampura exam asigi local center ama hangbidaba tarabadi Kuki jaugi candidate kya amadi exam asi thaba ngamnaroi maram asina hausi oiriba luraba tanfam asida NTA na Chuchampura net UGC exam center ama hangdokpio hairi ado hausi koina di myam paw sima tang sa lusinjarage masu myam puna no update ngaminasi